Blockade ki matang da BJP Manipur Pradesh ki mihut kambu amana Union Home Minister Texan Craig. State Subject Ordinance Minister na mateng panghaning bagi concrete ever report amat thamlak tabana kut thingjin bang ngamdabani haina rasna na phongdorak le hairi. Sathariba economic blockade asida sarkar na mating thonga thabak tawba yadabana phibam asida laibani haina Deputy Chief Minister Gaithang ngamna phongdokre. Amati Mapal ni laibak bari yauna talarak suba Manipur Polo International lising netra taruk ngasidagi mapal kangze bunda hokre. Kurumjari ISTV gi pau miyang tabiriba punamapu taramna oksari hojik ngasigi maroba pau sandok na pizari. UN sina National Highway da matam kaktana sathariba economic blockade asi miyam gi awaba yengnaga center na pambai ama puthok pidona matam suppagi oina losinbenaba BJP Manipur Pradesh ki mihut kambu amana Union Home Minister Rajnath Tataksin Kray State Subject Ordinance Minister na mateng panghaning bagi concrete other report ama thamlak tabana khut thingjan ngamdabani haina Home Minister Rajnath na phongdorak le hari BJP Manipur Pradesh ke General Secretary TS Biswajit Election Management Committee ke co-convener N Biren BJP Manipur Pradesh ke Wangaloi RK Sibasandra Secretary Media L Basanta Sarma yauna mihut kambu asina ngasi Home Minister Rajnath ka Parliament Office ta unaduna UN sina kauriba economic blockade asi matam supagi oina losin na bagidamak taksin ke Union Minister unaba aduda BJP Manipur Pradesh ke insa su oriba MP Prahlad Patel su yauke BJP Manipur Pradesh ki maikari ke sathariba economic blockade asina miyam na thengnariba awaba kaya tamki petrol liter da lupa sahum alu kilo da lupa humdra amati nomada sang daba yadraba potlam sing atia pagna wang de haba wafam pukhat ki mihut kambu ge wafam taraba matunda Home Minister na blockade asiga mari lenana Manipur ge Chief Minister unare state government ki maikari ge blockade sathari highway report submit torakle other live activities central government karamba mong da mateng panghaning bagi subsaba report ti thamlamde subnege blockade sathari highway report ni state subject oiba maram na center na hiram sida khut thingjan mangamde karigomba state government na contact oiba proposal lakrabati center na khudak ta mateng pangba ngamgani other Chief Minister na concrete oiba proposal adu submit taroktabna phibam masida laibani haina thamlakhe BJP ke mihut kambu ge maikadi ke miyam ge awaba si yenglaga center na pambai ama puthok piyo miyam ge awaba udaba kangrup masel nampak tahanna ba politics asi center ni yengduna laibiganu haina taksin ke Union Minister Rajnath unaraba matunda Union Ice Party Minister Prakash Javadekar gasu unaduna Manipur ge hojik oreba pibang ge matang da khanakhe BJP ge mihut kambu asina Kalna taksin badiki Prakash Javadekar Rajnath amati mari lainaba makok thombalu singba singalwena nangasi nimeta maram helamasigi matangda khanagane BJP Manipur Pradesh ke President Babanandana soitaba memorandum amasu President ki thawgai oina sariba mihut mari asina Union Home Ministry Party ke National President tata pisin ke Union Minister of State Home Kiran Rijiju unaduna Manipur gi isu gi matang taksin ke unaba aduda BJP National Mahila Morcha ki Vice President Sadasu Saruk Yaki UN sina sathariba economic blockade asi aikoi miyam na matam khara khangba tabani sarkar na mating thonga thabak tawba yadabana phibam asi laibani haina Deputy Chief Minister Gaithang ngamna phongdokre All India Radio Imphal ki campus leba CRPF camp ta bom dang sinduna pokha hen kiba amadi sangai festival na maram ojana All India Radio Imphal ki staff sing chathok sasin tabada khudong sa te habigi mata dang asi Deputy Chief Minister Gaithang ma yangsin ba lakpada wafam masi phongdokhibani yangsin ba aduda DGP LM khawti su saruk yaki AIR Imphal ki makok thongbo officer singa Home Minister ga wari sanaraba matunda AIR Imphal ki staff sing chathok chasin tabada apan ba pidana ba honagani haina Deputy Chief Minister ga khangam na phongdokhe thawdok watho irang si lepa nate do masi irang mayam si khajik kharak nate minglik lawba state ki interest amadi state ki integrity amadi kanike solidarity si kai thoki gadagi haibagi Markasida tight rope walking toraga balance toraga amasumasu soktamaba kan tawbasida yamna kok susin matam sida ma khoisu wakhansi thokpa kan tawdre adugina matam sana sing matang sa laaga hangadaba mayamna ngakpi gani khali state ki aduga national watana international oiba akonigi media sida phongdo khalakanda
koi Manipur is what is all about, and Manipur sigi phajaba mayama and yeng ya mayam showcase torkanda prithibi gi tourist mayam mas attract holakanda katang daroso sentum bunda phagatnaba achoba advantage sama lowsi AIR Imphal na Sangai Festival ga mari lenaba I pau sing phong lor haina lor ba warep atu Deputy Chief Minister gai khangam na thajaba pirabanina festival asige mari lenaba I pau sing phong lagani haike Masi hujiki misunderstanding leri bakoli ba mayam si leraroi kudum sahan ma lerani adagi siki inconvenience lei bakot ba state ki side tagi toke budusu Deputy CM na bire aduna simakhata na koi cooperation pi daba khota badu leraroi koi dum cooperate tawrani Matang sahi gi angan basarukta pangtolaba yai haina panariba assembly maker gi polling station listing ani satellite maudraga mari 3G connectivity phangba khudimak live webcast tawgani 3G phangdaba polling station singna CCTV camera khingani haina chief electoral officer Manipur Vivek Kumar Dewagal na phangdokre Manipur secretary sub block conference sola pangchokiba paugi mifam amada CEO na ECI na khangalapagi matung ina district election officer amasung SP Singa special summary revision gi matangda video conference ngarang pangchokle special summary revision security ke thorang amasung mikhal gi sem sab khudimak district sing apiwa matam amagi manungda lusinna khangan khrei ERO amasung assistant ERO sing the assembly constituency sing the voter masing yamna hengalakpa polling station manga khangatuna tha sigi kundamanga phapagi manungda verification tawna ba khangan khrei special summary revision asida lak ama lising humpur taret sahum kundamathoi phamagi manungda lak ama lising kundamanga samri humdraga mapan yare miyo lising kundamapan sumataraga mapan maming kapthat khrei miyo lising akani thoi samri humdragi asoiba sing sumthoklei loinana miyo lising manga sahum yakhaga mari hongdok hongjingi ayaba pikhrei Thawal district polling station khala da fact certificate sing season naduna electoral roll da yarba thengnabadi ge mari leinaba officer singi mathekta action lokot na wakhangan bagal loinana applicant sing voter list ke lokthokhrei amaronda election code of conduct lak tingai ki mangonana laktiba November kun ge manga fabge manungda license Nomai paiba miyo sing masa ge district ke DC na traga SP sing da pisingadavani masige matung tarakada nomai sing paiduna salam nabati illegal oigani amati makoge matheka subsabe action lakat kani pangchoko da election sig mari lainana election commission of Indian ayaba piduna mathau toba cameraman amati camera kakodaruba singi equipment sing akai atoi tholabadi mafam adugi polling station sing adu khudakta report tawgani haiki by Reserve Bank of India. The expenditure monitoring, the Division of Election Commission of India has activated stakeholders across the board who will be monitoring the expenditure during the forthcoming assembly election in Manipur. The investigation wing of Income Tax Department, Excise Department, Police, Narcotics Control Board all have been activated to keep a close watch on suspected transaction like any deposit more than 2.5 lakh happening into bank account of any individual account holder. Manipur Sangai Festival Gamari Ilainana Imphal Manung Amadi Pologram ya akwabigi pibam taru tanana thamnabagi pandamda Imphal West District Police Amadi Kedo ani napuna sinduna lamtu sengdokre Imphal West ki SPN Heroin listing sataki lamtu sengdopage thabak aduda Kedo ge thopupa sing amadi member kana sarupya ke Pologram ya akwaba sing pauna kaithel amadi thangal kaithel gi akwaba mafam sing sengdokpa aduda Imphal West ki police personal kaya sarupya ke Additional SPLO Dr. S. Ibom Sana Sangai Festival ge saruk ama oina Imphal manungbo taru tanana thamnaba thabak osi paikatpani dukan phamleba isin inaw sing supata how to sing lambi da langchok pigano tarigumba lambi da sing naba pot ledabadi mobile number 9612950895 9436038404 8794043285 amadi 9862497906 tapau PBU High K
Kedogi President S. Manitona Infal Sarabu Masak Pazahanaba Pakaliba Tabak Asida Miyamasu Bating Pangbiyo Haiki. Sangai Festival gi Sorokama Oringa Sidagi Sangai Sumangila Festival Iboyama Sumangila Sangnenda Haukre Manipur State Sumangila Council Nistindana Pangtoleba Festival Asi Haudopada MLA ke Ranjit Council gi Advisor L Tarpan Amasung L Tom Pisaksu Sarupya ke Tarum gi Sorokama Oina Nauna Saba Wastum Amasu MLA na Sangga ke MLA Ranjit na Kunai Ama Lana Sakigadaba Adu Lila Oina Putuktuna Miyambu Wakal Tahaliba Art Form Amani Manipuri Lila na kunai asida asaba thautang lauri haiki ngasi festival ahoba nimita sanalaibag nasom association gi mera thangmai utki Sangai Festival gi Sorokama oina anis suba Sangai International Film Festival amasu ngasidagi Manipur State Film Development Society gi auditorium da Haukre Manipur Film Development Society amasung Film Forum Manipur na punna sinna pangtoliba festival asi haudopada society gi secretary Dr. K Susila Forum gi chairman L Sujakant Sarup Yake festival asi da Russia gi film Nipan Manipur feature film amati non feature film punna taraga mathuk utkane Dr. K Susila na festival asina Manipuri film bunungsiba amasung film putoliba sinna kana bakaya piba ngamgani haike Sangai Festival Yauba Lakiba, Myanmar Gisin Stat Ki Sip Minister U Salai Lianda, Se Minister Okam Ibobiga Unakre, CM Office Kambesta Pangto Kiba Toram Aduda, Sen Stat Ki Sip Minister Ga, Venera Kiba Minister Singh Sarup Yaki. Se Minister Gi Michael Digi Handak Sahi Asigi, Sangai Festival Sarup Yaba Lakpagi Damak, Apian Mafung the Pugalwenana, Kudol Tamki. Amaronda Japan Ambassador Kenji Hiramatkasu Manipur Governor Nazma Hatulagasu Razbaban Dangasi Unakre Loktak Pat Japanese technologies Rinaduna Ananda Pat Ama Ohenduna eco-friendly over tourism Ama Sanganabagi Japan Yamateng Pibinaba Governor Warisaki Langamashida Fangleba Urei Singh Santok Lena Thananaba Seri Blossom Gi Laiko Sanganaba Amasung Japan Amasung Manipur Marekta Sanakorab amasung nat ki accents tawnaba ki matang su puning singsin ki Japan ki ambassador na Loktak Pat nalhanna ba amati Manipur ki Mahima Singh Sanakorab ki hiramda pangba mateng pangani haibigi thazaba governor da piki hairi UN Sinsatari Economic Blockade si Handok Triba Power State Council na releasing Satpayaw na makalakai Khongjang Sidagi Hauna Sangsilagani Haina CPI Manipur State Council ki Secretary Insas El Sotin Kumana Pamu Singh da Fongdokre ngasi iraba baba na pangtuga Pamu Singh unaba amata maha na makata na haikibada Imphal West Imphal East Thawbal Bisnupur na Singba District Singda Leidiba Singh Masa Singh Adu lenga ang atoba matan na Masa gi district ki mafam da yahun gadabani district khaibi ki mingda economic blockade tariba UN Sina Central Government na miyang standuna atoba da akan ba instruction piduna blockade losan hanaba haikadabani State Government amati Central Government yengduna leiba pende Lifeline Oriba National Highway Anida Protection Force thamnaba CPI na mamandigi taknaduna lakibani madu atoba da Central Government na thabak oina onthokadabani Central Government lupa sangwa sapi amadi lupa lising sapi sana handabasi black money phagat padi laduna sanjaw paiba singe kanana ba oina tawre haiki aduga moina thabak sinariba BRO da pahali base masi to laga koi military engineering department masi thabak sinabag loina koi highway protection koi gi jiribam impal jiribam lambi se amne thina koi mapung oiba koi gi manipur ga koi mapan lam ga samnaba lambi yamaroiba adum lambi amoina sengwanaba forden wenabagi akan ba communist party na dabi tawi Aigi wakal haina mingforma pha kudingi phongdaba magazine ama ISTB gi studio da ngasi phongkre taram aduda ISTB network ki president P Perfilo general secretary KS Kogan ISTB news ki producer BK Maite su sarup yaki magazine asig editor in chief Surbala Kangbam na magazine asi hana putok Piribasini ki top makal khara anoba oina Facebook page amadi social media gi kuthangda thagalakpa proposal confession amadi miyam gi wakal gi page sing hatuna apaba sing reporting sing singani thazai magazine asigi damak miyam na pirakpa wakalol amadi thambiningba wafam sing PBO haiki ISTB ki president secretary amadi news producer gi Michael gi network asigi pau paribi sulbala na asigi magazine ama puthorak pada thagatpa phongdoki hena mai pakpa magazine ama oibang ngamna na ba hona badam pangba ba maching pangani haina president P Perfilo na thamki
मान सोशल मीडिया की पोनो कक्षी जनरेशन मसी सोय के माई पाकने खुजिकती आगांसिंगसी मेनली ग्लोबलाइजेशन ओइना कोई सोशल मीडिया सी थादुक न बया द पोनो ओइबनिना सोशल मीडिया की ओइबन लाखपसी देदा नंगना फेसबुक की केनो में यावरिको निंदा सी मोड मयामा मियाम की मोड एबसा साथिना केनो ओइगनेसी लाक्लिबा नवेंबर 15 फाबगे मनुंगदा जिरीबामबु मपुंग फाबा डिस्ट्रिक्ट अमा ओइना लाउथोक्त्रबदी नुमिदोसिग अहिंग नोंगाइदगी नेशनल हाईवे कुंट्रागा तरेट इकोनॉमिक ब्लॉकेट चचरगनी हाइना जिरीबामदा ngasi famkiba tongan tonganba organization singi apunba mifam amana waret lawre hari mifam aduna Ziri district demand committee amadi Ziri miyam gi demand tadrabadi congress amadi Jiribam ge local MLA gram panchayat ki pradhan councillor singh amadi jilla parishad ani pham thadok hanaba khongjang sangsilagani hari pauge marakhan aten break ama Changi neighbors all of the producing at the Cham Chotarba, Tumba Java Yaratava, Kong Hanga Naratava singing about Hamatanara by the Jolly Sire, Amasu, Jolly capsule with Chang in his nephew. Cultural troops in the Makanatali cultural programs. Foreign countries in these stalls, Iram Nandi, Kutsa, handicraft stalls in Yengtapu. Indigenous games and sports, adventure sports, water sports The Nasha Coaching Center, the best and only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are 2nd position and Suzena, 3rd Ambasundara, 6th Gary, 10 Yashna, 11 Selina, 13 Davidson, 15 Sujakanta, 16 Ningthem and 25th Apollo. Hurry, limited seat. Iram the facility Purutsa Singhi, traditional hot singsu, Manipuri Fighting Festival, Manipur Sangai Festival 2016, situation in Mien Fabio, Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break it tungda makataba pau pizari. Manipur government handak Mikhal Mamangda Nagar Panchayat Khara Municipal Council oina lautok kodariba asida Lilong Nagar Panchayat Asisu Municipal Council oina lautok pada yaupam toi haina BJP Manipur Pradesh ke wangaloi ozoina phongdokre. BJP office ta pangtokpa paugi mifam amada Lilong Nagar Panchayat ke maikodigisu hiramasigi matangda memorandum ama pisin khrabanina Lilong Nagar Panchayat asi Trans Eastern Highway gi nakal da leiba maramna Smart City Satellite Town gi manglan ama leiribusida government su miyang sangduna Municipal Council da onka from toi haike paugi mifam atu da Lilong Nagar Panchayat ki chairperson amasung vice chairperson su saruk yake Manipur University gi Department of Physical Education and Sports Science Free Education oidre sanana bamasak sing bibidre Matik Sadraba head from Thado Haina Department Asigi Mahiru Singna Wakami from Satakre Mahiru Amana Department Asigi Fisu Atega Manana Laute Dakar Eva Kusukulai Singsu Tambide Matam Sang Awat Pusing Mensindina Bataksilava Fabada Tabakwena Pangtok Rektabadigi Mahiru Singna Kongzang Asi Sangsin Bani Hairi Miyam na sel kaitok kaisin da awaba mayok na diba asi yengraga kaksin da leba KSI's Baikul India Oil Corporation na SBI kaksin branch of customer na POS ki kutang da ATM card paiba singlo palising ani fangan kre branch manager Sirom Babul na miyam na bank amasung ATM booth mamang da sang na queue lepagi kudong sa daba kaya mayok na riba si kaladang oraba sukok nga nabapandam da paisa asi fangan bani atay mafam singdasu pangan nabukona kigani amaramda oil pamasida paumi singdasu petrol fangan ki
Tamalong District Hospital Community Health Center amadi Tamai Primary Health Center yauna Tamalong District Labor Health Center singda mathau toriba Dr. Singi Marakta Medical Officer ahum yauna Dr. Taret mathau ningtina tawdre hari masida mailena singna miyang sangbiyu haina District Concern Department Association Tamalong District na fongdorokre Sikkim the Handa Pangchok Chiba Science Exhibition and a Quiz Competition on the World Science Day Corn Course 2016 da Sarpiaduna Ahum Suba Position Laurakraba Millennium Institute of Sciences Ki Maheroi Huijom Ronald Mangang Amadi Wosorom Singchungbu School Asin Harau Tayam Okre Kwakatel Mayai Koibi the Leva School Asida Pangchok Patharam Masida School Asigi Oza Amadi Maheroi Kiana Sarpiaki Ahum Suba Position Laurakiba Wosorom Singchungna Fongdoropada Household Kitchen Waste Management Haivasida Project Ama Putokuna Yumgi Kitchen da Sizinaba Arem Akak Sing Mangan Bigi Mahuta Afava Maikarema Sizinanaba Mahaki Project Asi Putokani Haike Huidrom Ronald Mangangna Mayru Singa Science Ki Wakalon Ningtina Kanganaba Honagadabani Haike Southern Hill District Pibagi Wafam Laitribana UNC na Satariba Economic Blockade si Nimit Humnigi Manunda Handopio Haina Zaliarong United Club Association Gi Hanigi President Deputy Mayor Maibon Faumina IMC Gi Office Tapang Chopa Promising Unabada Fongdokre Economic Blockade Nataba Kongjang Sanction Bio Manipur Sarkana Su Paminadana Warusin Purakna Hona Bio Haike BJP State Executive Member P. Sarit Sandana, Union Social Justice Minister Tawarsan Galop Unaduna, Lakadurub Assembly Mikal, Free and Fair, Uhinbin Abataksin Kray, Manipurgi, Nupi Singetak, Wankatnabasu, Minister Taksin Ki Hari. Downgrade Tokraba Primary Oza Singi, Cabinet na Laukibuareb Atubu Matam da Handu U Haina, Bestobo District ZEO Zone 4 Amadi, DI Office Marang, Oza Singa Solon Sinkray. Amestagi President Ais Tomba Maitena, Lissing Masapon Humputaru Tegi, however Sahi Sangna Kunaigi, Tungi Yumbiril Kaya, Sangat Kraba, Oza Lissing Masa Trade Marifuga Tarapu, Kuran Batahanba Yaninje, Cabinet Ki Warep, Atubu Matam da Handok Tabadi, Mahiro Sing Forward Timbagi Kongzang Sang Silagani Haike. JSC against the inhuman economic blockade na Kaitel Pamliba Ima Singaluna Miyam na Kamtena, Wadi Naida Processing Singda Pusinkina Vapot Yolamba, Garipok Bazade Gijukan Ahum, Namit Mangani Tonglon Simkray. Bright Kids and the Bright Foundation Tawal Gisai Kudingi Pangchokpa Angang Singi Namit Palan Ngasi Tawal Katilaka de Lebe School Sida Pangchokre Taramadu Das Dadio Zone 3 M Manilal Additional SP Madhuni Mai Anisubha Sam Raffles Ke Measure Anirwal Biswas Amadi School Sigi Founder Zoe Oinam Namaru Vamiu Sing Oina Sarup Scholar Sigi Sports Meet Amadi Todok Hendok Palarik Haiba Mairu Sinda Kodor Pot Piduna Puning Tawat Ki Angang Singitongan Tongan Ba Tharum Kaya Su Pangchoki Kairao Kenigi Manum Sanba Kanarok Taleba Kanarok Primary School Ki Mahiroi Yankai Henbada BJP Kisan Morsa Gi Vice President N Itombana School Bag Yantokre Bag Yantokre Tharum Aduda School Ki Headmaster K Nilasandra Kanarok Distant Youth Club Ki Taupuba Singh Sarup Yaki Itomana Congress Sarkar Mutatuna BJP Ki Sarkar Ama Manipur Lahenduna Afaba Manipur Ama Lahelasi Haike. So sample police Ki drug sell ngasi yu yon bamafam single drive Sataduna Yungo liter Sama Hundra Yupang Batil Sama Humpuga Mapan Amasum yu Sumbat Sidanaba Kalai Kilo Taragamanga Fagat Kray. SP Susan Punamaya Kabasin Sak Sing Tinganaba Pandam da drive asi Satabani Hari. Adet College Oza Singa Sankilaki Vasis Wak Amasung Exam Yaud Bay Kongzang Sidagi Handok Lahari Parents Organization Amasung Tongan Tongan Ba Mahiri Lup Singa Oza Singa Kongzang Asi Handopina Ba Hajala Kibagalena Education Minister Amasung Marilena Ba Department Ka Yana Ba Purapodagi Handopani Hari M2 Amasung MZOG JSC na Pisin Kiba Satter of Demand November Pungamari Fabagi Manunda Government Ke Maikadigi Tabak Amata Local Tabadi Matang Namit November Pungamanga Digi Mikal Ge Tabak Tharam Yauna Matam Kakran Tabak Lepai Kongjang Sang Silagan Hari Amukahana Atena Break Amalawinasi
Sangai Festival 2016 ga mari lainana Manipur Tourism Department amadi ICCR gi tengmang makhada Anti Theatre Manipur na sinjalangje dune Asian Theatre Festival 2016 Asia gi masak nairaba theatre group kya ga loinana Airport Road ta leiba Anti Theatre Manipur gi honem sungda pangthok chargani. Sangai Festival da hangjagadoriba Favorite Designs Photo Studio Nagamapal Kobai Samam Lekai dagi adongi apamba pot ameka leibiduna lucky winner oibiu prizes ring adubi Miamgi hena kodong chava yingjanaga lupa chamanga amadi listing chapigi note logzagani. Late safe Sangai, come enjoy the Sangai Fest and please do buy products from favorite stores. Masi awang poki ahanba TMT bars industry ni. Industry asi 1993 ki December thada linkhat chakibani. Saiji TMT bars asi German technology na sajabani. Saiji TMT bars asi awang poki ising shitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars tempat sagat pa khudingmak aikhoi gi marup ne. Constipate sizinabiu. Constipate sizinabada manung sanban nuaitaba constipation problem kohal mangami. Itam tanba maham sadaba singusum kohal mangami. Nomada tumam daida lubu saba ising glass amada chamas amana traga anida thadaraga sizinabiu. Constipate. Laliban November kita semua lagi nak berapa? Manipur Sangai Festival 2016 akan berjalan. Manipur kita dah semua balik atau kita dah semua Sangai. Yoga dah pergi waktu mana? Mangkuk jaga tu riba. Manipur Sangai Festival 2016 miang pun makna Sangai bila. Amutan. Live Coaching Center, Ghari Makhalekai. Admission open. Special Class 10 Revision Course. All subjects optional. Higher Maths, Home Science and IT. 2 months Complete Foundation Course, Classes 8, 9 and 10. 4 months Complete Foundation Course, Classes 6, 7, 8, 9 and 10. Mathematics, 4 months Complete Course, Saranjit. Separate boarding for boys and girls. Band service also available. Hello Doctor, ISTB na sa wholesale numit puting numidang waram pung taruk taba matamda sandok chaba live phone program ni lak libtang pun gamari sa wholesale numita Professor NG Indra Kumar gynecologist na guest doctor oibigani topic na cervicitis and its treatment angang khau machinda naba musung masigi layeng haibasini adom na call tobiraka dabai ko number 24423336 Amukka hana taram na oksari makataba pauda Ngasi numidang pung taruk minitra mangarom taba matamda pauna kaithilgi masjid da leba stationary dukan ama may nasakre Enterprises haina mingthom dukan adu computer gi pochai amasung stationary gi pochai singyon ma dukane dukan manungda thanba candle muthatlamdabadagi may adu saglakhiban hairi Manipur Fire Service na matam sana kalhobadagi thoina amang ata thohogdre hairi Kongba Laran Part Bamon Kambu area da Imphal East Police Commando amasung taluk soba Assam Rifles ki apun bakangbu amana asat Sing sector bada UNLF ki member ama fare Police Department ki PRO ki charol amana fagalaba miyoy asige maming takelambam biseso sahi kuntra apok palay kidraba komol Wangzing Wangkai Laikol amandide ki hari Amaramda Thabal Police Commando amasung ani soba Assam Rifles ki apun bakangbu amana KCP Noyon Group ki overground sianba ani fare hari fagalava adude yumnam samjai sahi yangkai apokpa Bilsan Thabal Hauka mamang laikai amasung Gopi Mayum Kokila Sarama sahi yangkai ke mga apokpa samjai kiam sifai amurai zam laikai digin hari Manipur Rural Bank Wangzing amati Wangzing da leba SBI gi ATM booth mamangda paisa lauthuna ba leba miyo singda Wangzing Lamding Municipal Council gi ward number 3 gi councillor TS Amitabna thagna ba ising amati haimahi yan thokre Manipur Pradesh Congress Committee gi thau puba singi pham hongdo hongjin tawkre Selchum Political Affairs amati media ge thabak asi MP CCG Treasurer K Ranjit Napuragani Vice President Odiba N Loken Y Sulsandra T Mangi Babu E Tezamni amati DD Thaisina Pugodaba Pham Singsu Lauthokre Wangangoi Oina K Ranjit Y Sulsandra T Mangi Babu amati Dr. I Ibohambi Singh Hapkre Hanege General Secretary amati Secretary Singna Pugodaba Thabak Singsu Lauthokre Thasige Tarataruki Ahing Nongyaida Ing Part 1 Faudel Bastigi Chairman Game Mayum Makai Mai Thadok Lamat Thodok Aduna Khonja Singh Mi Paiba Pohon Bigano Haina Emelek Nyamsa Kibgana Faudel Basti Khulda Chatuna Yangsin Kray
MLA ki maikaidagi sana thaknaba seng sak firol amasung sel oina lupa lising kun imung manunggi awabada saruk yabu oina pikhi area aduda tangdulaita na lainabagitamak mahaki maikaidagi honaba yabu honagani loinana thodok aduda senaba sing fagatuna ain gi oiba charak pihanaba mari lenaba sing da khangan krai amaramda faudal basti ke chairman Gyan Bahaduna ma ke mayum makai mai thadokra matung hatkani haina thonglang atong ba khuldigi miyoi amana ki halakhi erang area gi belership taradi akibadigi namdana soi laukibasu yaure khunja singin lam amasung punsingak senbinaba bafam masida police outpost ama thambiyo khunja nupi angang sing numidang het yoropaga kibadigi ne tana tumang ngamdre hairi hauzik ngasi nomaki oiba sanabagi pau lobisi Nasigi sanabagi pauda Manipur Sangai Festival singni tra taruki saruk ama oina Manipur Horse Riding and Polo Association sinduna tararak suba Manipur Polo International singni tra ka taruk se Minister Okam Ibobina Imphal ge mapal kangrubung da hotokre haudopagi tharamda Hill Areas Committee ge Chairman Dr. Sartolian Amo Education Minister Dr. K.H. Ratan Kumar Myanmar gi Sin State ki Minister U Salai Lian su saruk yake Saturday tournament asida Australia, England, Kenya, amasung USA gi mapangi team mari, India gi team ani saruk yari. Se Minister Okam Ibobina, Manipuri Pony Mukhigadabadigi Kananaba State Government Manipuri Pony Policy Semle, Wenana Manipuri Pony Kaptigi Oba Sanctuary ama Thamnaba Thabak Paikale. Government Manipuri Pony asi kudong tiningai oraba samakal amani haina lauk toktuna, tungda hawakadaba sindagi yokatuna Thamnaba honari. Manipuri sagol asi aikhoige lining ba son nat amadi hoya lalonga yamna mari leinaba yamna sengba sa amane Malayam da sagol kangai asibu khudol tamlam leba aikhoige ipa ipusing adugi damak aikhoina sakthok sei sahi khuding ge pangthok leba sagol kangai asida mapa lebak singna saruk yabi ba kidamak apen ma phongdo pagaloina matang sahi ge tournament sa saruk yabi nawa apil tawke Manipuri sagol is the most sacred of all elements in Manipur, and the government of Manipur has initiated for establishment of one exclusive sanctuary for the Manipur pony. Further, Manipur government is initiating action to declare Manipuri polo is one of the endangered breed to be preserved for future generation in Manipur. Tournament asigi ngasi sanakiba mesta Manipur gi polo sanaba singa semba India team bina Australia bo panzil taret mari da maikiba PK Manipur gi panjan sing adu M Zabana mari P Ozena ani amasung S Bimol na amasan K Australia gi panjil mari aduna Bio Bladel na ahum amasung Alex Barnett na amasan K All Manipur Powerlifting Association Sinduna Mayak Suba State Level Powerlifting Championship Sai SISG Kumal Napakta Hayang Ayupung Nipan Makai da Pangtulagani Mayenaba Member Athlete Course Amasung Technical Singna Championship Asimapung Fana Pangtupang Ngamnaba Cooperation PBU Hari Uttar Pradesh ki Haridwar da Pangtuleba National Women's Boxing Championship da Manipur ki boxer Sarjubala semi-final sangkre ngasi kazini funifan gi kangluping sanakiba quarter final match da Sarjubala na Delhi ki Puja Tokaspu ani amadamaiti bapiduna semi-final sangkibani amaramda kazi yankai matoi kanglupta Manipur ki Yaisna Haryana gi Nirza gi Makuta maiti kre amadi kazi yankai mari gi kanglupta su Manipur ki Sandharani UP gi Sonia gi Makuta maiti haure Kezi Humpur Mapan ki Kanglupta su Manipur ki Memtoy Himachal Pradesh ki Sasi Kala ki Makutta Maiti Kray Nepal ki Anapura Stadium Thasi ki Tang Talaga Tretegi Talaga Mapan Faupang Tokiva Open International Taekwondo Championship ta Manipur ki Taekwondo Sanaru Singne India ki Mahus Sinduna Saruk Yakibada Gold Kunga Mapan Silver Mari amadi Bronze Medal Manga Laubagalwenana Best Fighting Team ki Manasu Laurakhi Hari
Ground Saturday Tara Suba Zadonang Memorial Football Tournament Mrs. Hanakiba pre-quarter round di ahanba rounda NYC na DYC bu goal ahum amata thoikre ani subak rounda BYC Dimdai Zang na Zes do goal ani amata maichiba pikre. Royal Academy of Law Enam na Yumbu Oiduna Manipur University Inter-College Man and Women Wrestling Tournament tha sigatang kungamari da pangthokani tarambatu laiba ki oiba khudong sa da amadi BA BSc ge exam laibana lagiba November kungamapan oina pangtholagani haina college asige principal na phongtorakle mathang sahi ge February ge tang Kungamathodegi Kungamanga Faba, Kerala da Pangtokadaba National Master Athletics Championship Kidamakta, Manipuri present Taunabagitamak Kangatlaba Master Athletics Singna, November Kungamanga de December Manga Fabuki Manunda Lupal Lissing Amaga Sahunga Wenana, Manipur Master Athletic Association Office Kumal Lampakta, Report Tauranava Association Gates Yarmana Kangalakle. How's it Makata Sanabagi Pau, Boyaning for them the Gipangigani? Ngasigi sanabagi makata ba pauda wusu Manipur gi wusu sanaroi el sanatombina India gi wusu gi puari semkhre International Wushu Federation Fujian Provincial People's Government amadi Chinese Wushu Association Fujian Provincial Administration ani na sinduna sinagi phojogda thasigi tang tara toktige chathariba ahanba World Wushu Taulu Kapta India gi mahut sinduna saru yakhibi Manipur gi el sanatombi senuna pangtokhiba kabaduda bronze medal logduna India gi wushu gi puari semkhibani Mahak ngasi Imphal gi International Airport thorakpada Wushu Association of Manipur gi miyoi singna harau tayamna okre pangtokhiba kabajuda Manipur gi El Sanatombi M Gyanda su saruk yakhibada El Sanatombi na bronze medal lawkhibani Sasidananda Mayangambamna India tungi coach oikhi Winners Cup sahi sigi kurmatu shuba Winners Cup ki final da Imphal East District Football Association gi DM Rock semai amadi DSA Sadar Hills ki Mudbal Light Athletic Club ka sanaragani All Manipur Football Association asinduna Manipur gi tongan ba district singamadi subdivision singi Football Association Sports Association singi khwaidagi makok thongba tournament ki winner oikhiba team taramatoi na saruk yaduna home and away basis ta mamang thagi tang kuntaruk tigi Babina Healthcare and Hospitality Private Limited na sponsor tawdura pangthokliba sahi asigi thangjam Birasandra amadi Maipakpi Memorial kunmatoi shuba Winners Cup ki ngasi DM Rock Sengmai gi home ground oina SKYC ground awang Sengmai da sanakiba match da Yumbu DM Rock Sengmai na DSA Kaksingi YPO Sorabu gol manga sinoda maitibu piduna final sangkibani DM Rock Sengmai gi mai papugi gol singadu Thangjolen Khongsaina match ki Nepal suba nifu mapal suba minita gol ani sanki atopa gol ahum maduna Ice Beriyang Khangatar Toksang nawamadi Y Susil Kumar na match ki taramatoi suba kuntra Nepal suba madi Mariputare suba minita chanduna match asi mai paki match asida YPO Sora gi sanaroi L Gabriel Maringda center referee na unsporting behavior gi damak yellow card utki sathariba kabasi gi aroiba match thasigi tang kumarida Imphal West District Football Association gi DM Rock Sengmai amadi DSA Sadar Hills ki Mudbhalai Athletic Club ka Kumal Lampak Main Stadium da sanaragani Cricket Ahanba YWC Trophy gi ngasi sanakiba match da Sonalika Konung mamangna YCCA Lilong Chajingbu maithiba pikre Young Welfare Club Langthabam Sinduna Thasigi Tang Tara Maridagi Team Tara Trona Group Ani Thongna Khaidokuna Langthabal Public Ground Chathariba Ahanba YWC Trophy Cricket Tournament ki ngasi sanakiba match da Sonalika Konung mamangna YCCA Lilong Chajingbu ran tara treta maithiba pikibani Sonalika Konung mamangna tos ngamduna ahanba batting tawbada over tara mangada wicket Nepal turaga ran maifu tara mari lokhi masigi pakhumda ani shuba batting tawkiba YCCA Lilong Chajingna over tara mangada wicket Nepal turaga ran humputara tere khak loduna match asi maiti khibani ngasi sanakiba match asida Sonalika Konung mamangi sanana wicket mari amadi ran nifuni thoi loduna man of the match takhre hayeng nungthil pung tara ni thoi makhai tabada PYC Konung mamang amadi SR Singamaiga saragani Kang Wangwai Kendra Kangkhutna Nambol Kendra Kangkhutpu maithibu piduna Hunger Marches Kendra Wise Likam no out Kang tournament ki final sangkhre Ibodong Moirang Popo Kang committee ne sinduna Ibodong Moirang Popo Sanglen Kangsan Kawada Thasigi Tang Maridagi
Kangkut Taranitoy na group mari thok na khairok tuna chathariba Hunger Masters Kendra Wise Likam Knockout Kang Tournament ki ngasi sanakiba ahanba semi final match da Wangoi Kendra Kangkut na Nambol Kendra Kangkut pu Panjil Taramapan Tareta Maithiba piduna final sangkhibani Hayeng anisuba semi final match da Oinam Kendra Kangkut amadi Thangmaiban Kendra Kangkut ka sanagani Makatara ngasiga inga sagi pau pangbigani. Ngasigi oikiba aying asagi pauda ICAR Lampel Patagi Pangba Paugi Matung ina Ngasigi Kwaidiki Sakiba degree Celsius Kunmari Dasmik Ani Kwaidiki Ingba degree Celsius Taret Dasmik Ama Nungshita Yauba Ising Manilgi Sang Ayukta Sada Mariputara Nungtilda Sada Nipumapal Oiki Ngasigi Nong Sukide Blockade ki matang da BJP Manipur Pradesh ki mute kangbu amara Union Home Minister Taksin Kray State Subject Ordinance Minister na mateng pangani bagi concrete aba report ama thamnak tabana khut thingdinba ngamdabani haina rastana phongdorap le hairi Sathariba economic blockade asida sarkar mating tonga thabak tawba yadabana phibam asida laibani haina Deputy Chief Minister Kaikhangam na phongdokre amadi Mapal Lepak Mari Yauna Tawar Subak Manipur Polo International Discipline Praga Taruk Nasidagi Mapal Kang Debung Dahau Kray Nasigadi ISTB na Pizaba Pau Matang Asal Loizare Miyang Kabiri Bapuna Makro Amuk Kahanap Kurum Zari